UKNAꯒꯤ ꯀꯦꯗꯔ ꯃꯔꯤ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ CSOꯁꯤꯡꯅ ꯀꯧꯈꯤꯕ ꯁꯠꯗꯥꯎꯟ ꯃꯈꯥ ꯆꯠꯊꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯟꯄꯤ ꯈꯨꯜꯗ ꯉꯔꯥꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯈꯨꯠꯊꯣꯛꯅꯕꯗ UKNAꯒꯤ ꯀꯦꯗꯔ ꯃꯔꯤ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ CSOꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯧꯕ ꯁꯠꯗꯥꯎꯟ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯇꯦꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗꯗꯤ ꯁꯠꯗꯥꯎꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯄꯤꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯩꯇꯩ ꯃꯔꯤ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯡꯂꯦꯞꯇ ꯚꯤꯂꯦꯖ ꯆꯤꯞ ꯑꯃ ꯍꯥꯠꯈꯤꯕ ꯌꯥꯎꯅ UKNAꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯟꯄꯤꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ UKNAꯒꯤ ꯀꯦꯗꯔ ꯃꯔꯤ ꯑꯗꯨ ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ UKNAꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯂꯨꯞ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯟ ꯈꯥꯏꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯈꯟꯅꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ꯫ UKNAꯒꯤ ꯀꯦꯗꯔ ꯃꯔꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ, ꯀꯨꯀꯤ ꯏꯟꯄꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯨꯀꯤ ꯋꯤꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ, ꯀꯨꯀꯤ ꯈꯪꯂꯥꯏꯂꯣꯡꯄꯤ ꯑꯃꯗꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯞ ꯀꯌꯥꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯥꯔꯃꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯏꯟꯗꯤꯖꯦꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯄꯥꯜꯗ ꯆꯤꯡꯀꯥꯔꯣꯏ 8 ꯁꯤꯔꯦ꯫ ꯑꯋꯥꯡ ꯊꯪꯕ ꯅꯦꯄꯥꯜꯗ ꯍꯤꯃꯥꯂꯌꯥꯒꯤ ꯆꯤꯡ ꯀꯥꯕ ꯃꯤꯑꯣꯏ 8 ꯎꯟ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯀꯦꯜꯒꯤ ꯃꯇꯝꯗ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯎꯟ ꯅꯤꯡꯈꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯙꯣꯂꯥꯈꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯡꯂꯣꯡ ꯔꯤ-ꯃꯥꯎꯟꯇꯦꯟꯗ ꯂꯩꯕ ꯕꯦꯖ ꯀꯦꯝꯞꯇ ꯃꯤꯑꯣꯏ 8 ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ BBCꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯦꯁꯀ꯭ꯌꯨ ꯋꯥꯀꯔꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ 2 ꯐꯪꯕ ꯉꯝꯂꯦ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5 ꯑꯗꯨ ꯐꯨꯠ 15 ꯂꯨꯅ ꯎꯟꯅ ꯐꯨꯝꯖꯤꯜꯂꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯎꯟ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯆꯤꯡꯀꯥꯔꯣꯏ 9 ꯃꯇꯝ ꯆꯥꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯀꯥꯊꯃꯥꯟꯗꯨꯗ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯆꯠꯇꯤꯁꯒꯔꯗ ꯇ꯭ꯔꯦꯟ 2 ꯊꯦꯡꯒꯥꯏꯅꯕꯗ 13 ꯁꯤꯔꯦ꯫ ꯆꯠꯇꯤꯁꯒꯔꯗ ꯇ꯭ꯔꯦꯟ 2 ꯊꯦꯡꯒꯥꯏꯅꯕꯗ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 13 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ꯫ ꯒꯦꯕ꯭ꯔꯥ ꯔꯣꯗꯇꯒꯤ ꯕꯤꯂꯥꯁꯄꯨꯔ ꯇꯝꯅ ꯊꯧꯔꯛꯄ ꯄꯦꯁꯦꯟꯖꯔ ꯇ꯭ꯔꯦꯟ ꯑꯃꯅ ꯕꯤꯂꯥꯁꯄꯨꯔ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅ ꯂꯩꯕ ꯐ꯭ꯂꯥꯏꯠ ꯇꯦꯟ ꯑꯃꯗ ꯊꯦꯡꯖꯤꯟꯕꯗꯒꯤ ꯃꯤꯑꯣꯏ 13 ꯁꯤꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ 10 ꯂꯣꯝ ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯎꯊ ꯏꯁ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ IANSꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕꯗ ꯁꯥꯎꯊ ꯏꯁ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯖꯣꯟꯒꯤ ꯕꯇꯣꯔꯥ ꯑꯃꯁꯨꯡ ꯕꯤꯂꯥꯁꯄꯨꯔ ꯁ꯭ꯇꯦꯁꯟꯒꯤ ꯃꯔꯛꯇ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯇꯤꯁꯒꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯁꯅꯨ ꯁꯥꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 10,000 ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡꯗꯅ ꯂꯨꯄꯥ 50,000 ꯄꯤꯔꯒꯅꯤ꯫ ꯔꯥꯏꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯈꯥ ꯇꯥꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯆꯞ ꯃꯥꯟꯅꯕ ꯇ꯭ꯔꯦꯛ ꯑꯃꯗ ꯇ꯭ꯔꯦꯟ ꯑꯅꯤꯃꯛ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯃꯤꯅ ꯍꯦꯡꯂꯦꯞꯀꯤ ꯈꯥꯟꯄꯤꯗ UKNA ꯃꯔꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯥꯡꯂꯥꯞ ꯚꯤꯂꯦꯖꯇ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯝꯞ ꯑꯃꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯥꯟꯄꯤꯗ 12 ꯁꯨꯕ ꯄꯦꯔꯥ ꯀꯃꯥꯟꯗꯣꯒꯤ ꯁ꯭ꯄꯤꯁꯤꯑꯦꯜ ꯌꯨꯅꯤꯠ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ UKNAꯒꯤ ꯀꯦꯗꯔ ꯃꯔꯤ ꯍꯥꯠꯂꯒ 5ꯅ ꯐꯥꯒꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯥꯔꯃꯤꯅ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯪꯂꯥꯞꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ UKNAꯒꯤ ꯀꯦꯝꯞ ꯑꯃꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯥꯔꯃꯤꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯁ꯭ꯄꯦꯌꯔꯀ꯭ꯔꯣꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ AK-56ꯒꯤ ꯔꯥꯏꯐꯜ ꯑꯃ, M4A1 ꯀꯝꯕꯥꯏꯟ ꯑꯃ ꯌꯥꯎꯅ ꯅꯣꯡꯃꯩ 4, ꯌꯥꯝꯂꯕ ꯃꯔꯨꯁꯤꯡ ꯑꯃꯁꯨꯡ ꯂꯥꯟꯕꯟꯒꯨꯝꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯂꯣꯏꯅꯅ UKNAꯒꯤ ꯀꯦꯝꯞ ꯑꯃꯁꯨ ꯊꯨꯒꯥꯏꯈꯤ꯫ ꯑꯥꯔꯃꯤꯅ UKNAꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔꯁꯤꯡꯅ
Handakta village chief ama hatpa yauna miyamda aki tujungba pokhanbagi thawong kya chatharakiba adugi mayoktani hairi. Amaromda ngarang army na UKNA gi kedar mari hatkiba adubu yaningdaba phongdoktuna Churachampur district ki mafam kharada Kuki loop kayana total shutdown ni khongjang changsin khibadagi karbar gi loisang sing thong lonakhre. Lambi sorokta emergency ki thabak thoram sing adana lanai gari sing chanakidre adubu jo sing na tariba jaga sing dadi ban gi mami takide. Kuki INP Churachampur Kuki Chief Association Churachampur Kuki Women Organization for Human Rights Kuki Khulai Kuki Khanglai Lompi amasung Kuki Student Organization Churachampur gi maikaidagi Khanpi Village ta Army UKNA gi kedarmari hatkibagi thawong adu akanba mawngda yaningda phongdorakli loinana laikhidraba sing adugi imung manunggi awabada saruk yari government security agency sing insurgent amasung volunteer group singi marakta makhatana nai tanabagi thawong chathadanaba appeal tawraduna khenaba leiba khudingmak santi oiba maongda loisinnanaba dabi tawrakli madu khakana district aduda santi amasung tangdu leitaba hibam purakani hairi. Maitai militant singna Manipur gi singi project singda khud thingzindanaba IM na akanba wapam thamlakli naga singi damakta paikhatpa sakwat thaurangi project singda Manipur ki leiriba tampaki lalanrup singna khud thingzindanaba Government of the People's Republic of Nagaland ZPRN gi cabinet secretariat na warning tawrakli ZPRN gi joint secretary hanna gi Captain KK Lamsang na thokpa chirol amagi matung inna tampaki khulai paiba loop singa department ki authorities sing anigi marakta lona yadaba moongda mari leinabana singi chakhwat thaurangi thabakta khurau thangba ama oire haina Nagaland Postna report tawri. Report adugi matungina Manipur gi singi miyamna tampaki damakta paikhalakpa project singda khud thingzindanaba adugumna tampaki khulai paiba singasu khud thingziloi haibagi thajaba adu thamle mari leinaba authorities singnasu makhoigi mathaudang puksel sengna pangthoktuna kanglup purup manadaba singbui kai khumnagadabani masina kanglup amaga gi marakta wakhal taminaduna chakhwatpada mateng pangani hairi. New Sayang village ta operation chathakibasu leitana karamna yablaba khulai fare hairibano. New Sayang village ta Assam Rifles amasung Kaksing Police Commando gi maikaidagi makhal amatagi operation chathakibai leite adubu khul asidagi yamraba khulai fagalle hairibasi matau karamna hairibano haiba maileinaba authority na sengdorakadabani haina New Sayang village authority gi maikaidagi phongdorakli New Sayang village authority na Thadorakpa chirol amana hairibana media gi khuthangda khul asidagi yamraba nongmai amasung nongmai maru sing phare hairibasi tabada thamoi songna nungaitaba fawi October 18 da phongkiba media report amagi matungina Assam Rifles amasung Kaksing Police Commando gi apunba team amana hairiba khul asidagi Insars live machine gun ama yauna yamraba maru sing 12 bore rifle ama single barrel bolt action rifle ama 5.56 ki marukun hand grenade ahum 36 hand grenade ki army 51 mm ammunition para bomb ama empty case tarahumdoi amasung tactical kaya phagale hairi adubu khul asida sigumba makhalgi thaudok natragana makoina yamlaba khulai phagalle hairiba khul asida makhal amatagi operation chathakiba leite pau aduna thamoi sokna nungaitaba amasung samamnaba phawi asiguma makhalgi sophisticated weapon amata khul asida leite maram aduna mari leinaba authority gi maikaidagi thaudok asigi matangda sengdorakadabani hairi. Sahi loidriba fawbagi manungda MU amasung DMU gi makhada lairiba college singi awatpa oja sing hapiu desam. State asida phaba mahai masingi kangon ama amasung quality education puraknaba desamna angamba thakta honarabasu lamdam asigi education asigi malemgi thakta yauba ngambadi lairdana manak naksinba fawba ngamdre masi maru oina mahairoi sing asibu takpi tambi kadoriba mahairoi sang singi awatpa oza kaya lairiba asinani maramaduna chatliba chahi asilojo fawbagi manungda Manipur University amasung Dam University gi makhada lairiba Constituent College sing yauna mahairoi sang sengi awatpa oja sing suna hapnaba mari leinaba Directorate Secretariat
MPSC ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯗꯦꯁꯥꯝ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯁꯣꯃꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁꯔꯀꯥꯔꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥ ꯀꯌꯥ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯤ꯫ ꯃꯍꯩꯂꯣꯏꯁꯪ ꯈꯔꯗꯅ ꯑꯣꯖꯥ ꯂꯩꯕ ꯈꯔꯗꯅ ꯂꯩꯇꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯀꯥꯡꯂꯣꯟꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯂꯩꯔꯤꯕ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯄꯤꯅꯕ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯀꯃꯤꯁꯅꯔ ꯖꯤ.ꯑꯣ.ꯐꯔꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯎꯅꯕ ꯑꯗꯨꯗ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯀꯃꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯣꯖꯥ ꯄꯨꯟꯅ 152 ꯑꯁꯤ MPSCꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯞꯅꯕ ꯆꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯁꯔꯀꯥꯔꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯣꯖꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯑꯣꯖꯥ ꯋꯥꯠꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩ ꯃꯁꯤꯡꯒꯤ ꯀꯥꯡꯂꯣꯟꯗ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯡ ꯍꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ MPSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯂꯦꯟꯅ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯍꯥꯞꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯈꯤ꯫ MSUD ꯑꯃꯗꯤ NSUDꯅ ꯀꯥꯏꯈꯣ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯍꯣꯠꯅꯔꯤ꯫ ꯑꯣꯛꯇꯣꯕꯔ 13ꯇꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯁꯥꯒꯤ ꯆꯍꯤ 32 ꯁꯨꯔꯕ ꯀꯥꯏꯈꯣ ꯗꯥꯏꯈꯣꯒ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯨꯅꯤꯔꯀꯥꯗ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃꯥꯎ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯗꯦꯜꯂꯤ MSUD ꯑꯃꯁꯨꯡ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯗꯦꯜꯂꯤ NSUDꯅ ꯂꯨꯆꯤꯡꯂꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯚꯣꯂꯨꯟꯇꯤꯌꯔ 150 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯨꯅꯤꯔꯀꯥꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯗꯦꯜꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯥꯏꯈꯣ ꯗꯤꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤ꯫ ꯇꯤꯝ ꯀꯌꯥ ꯁꯦꯝꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯗꯥꯏꯈꯣꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯤ꯫ ꯃꯃꯥꯡꯗ MSUDꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯥꯏꯈꯣ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯂꯣꯀꯦꯜ ꯅꯦꯠꯋꯥꯔꯛꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ MSUDꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯗꯦꯜꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫